tumthok tana ngangera tumsilaga ngangera aigi kusi ibudi tendrum malasu YouTube daga tholaaga mayam gi ipuroi bege seba tawdri kana da nang la tawbro aigi ipuroi be seba nang na tawbra ba hai mayam khuding makpu aigi YouTube channel se yengbiri ba mayam khuding makpu taram noksari aduga khurumjari mayam aigi YouTube channel sibu anoba yengbiba ichininau ikhurai ton mayam khuding mak anoba yengbiba oitaragadi nungsibiduna kaisamgi YouTube channel sibu support tawbiramo subscribe tawbiyo like tawbiyo share tawbiyo comments tawbiyo video sibu nungai bi taragadi ado ngasi mayam gidamakta anoba video macha amamu puraga laksare ai mayam khaina nungsidanasu hangbirakpa haibirakpa comments mayam do ngasi di ai amu pathoksarage comments pathoksada kuire haidana ai ngasi di comments amu pathoksarage na mulaksare ado mayam masida soikiba lankiba aduna aigi site gi aina pakhum pijaba matamda soikiba lankiba yautaragasu ngapigani haina khalle aduga aina ngasi question pathoksari base seisda akoigi khangkatchaba midi haidi aingona comments pe birakpase ayamna saujabagi wafam na sade ko ai YouTube channel sida mayam khara makhaide dum yengbi ko ado mayam pungna maki aina question mayam hangbirakpa question adagi mayam na tawbirakpa comments mayam se ai loina bak lokhatpa ngasidi ai loina bak lokhatpa di ai ngamjaro aduna khara makhai lokhajarake ado lokhatpa ngamhodaba mayam do waro biroi hana khalle mathangi video mathangi Q&A tawbada amuk lokhajarake adudi ngasigi ai Q&A haurase mayam kamdauge haise mutak pura bagi matung dani Q&A tawjarak toise let's go mayam aigi ahan bagi comments haitare ko aigi ahan bagi comments lokhajarake yam nokningi ko Brajabasi mayum mathoi na yam nungsina haibire eko inausina yam pakte Hanubi na chinduna tumthok koi ngang bado ngangaga khumakani no YouTuber singji pele he tumthok tana ngangera tumsilaga ngangera aigi kusi aina tumthok ngangba aina tumsala ngangba sida nangodagi aina paisa laude aina net season naraga aina YouTube hangaga aina video semi se aigi paisa na semjaba tumthok ngangera tumsala ngangera YouTuber khodi makta saigi no YouTuber gaise ngamadi nang su tawrodana nagundi yaude narindi yaude duga mingonda gazo anoi YouTuber gaise ngachin ding tumthok to na noi ne thokpa ma khumakani ga khummi se sikok si yaubagi khummi ba sikok si yauramdra dine khumbado ngamoi doriba nagule desemo yengbige video do comments bo smana mingonda pe nagule tadi mi mana video namba matam kyam chage do nang nasana tawdabadina naza haidi isada palaga khangdabado aduni nangna tawido khangabra aduna nangna pire comments se aina nawalogde next mathangi comments lokha sage mata banghan gumje meya mathangi comments amuk pathok sarage taminasi sisna karam nabu hairiba aigi damakta kaisamgi YouTube channel sibu yengbiraga karibu phongdok piriba lemthoi aigi laibak sida karinu mana haibira isibo hongdok charake meyam taminase malem farm product mana haibira ko nang thakna ba hona bada nupa de dinu waira many thanks ka hari malem ibungo nusibo yam chawkhatlabani hujikse nangna khaliba wakhanduna ne thainagi wakhanda akoigi nupina mapan thoktana leiraga imungda leiba nupa khatangna suraga nupi thakani haibado adui wakhan hujingne nupi sloi pesa talabani nupi nupa ani mak sap manarabani bungoko nupi nupa sap manarabani sap manara mapan thoga pesa tan minarabani aine chajaraga aigi iwagi damakta na da wabi du kaigino aigi wana yadna tawri aigi wana chawna chaine hambra chari si nana du yang wabi gadam natti Icha nupi na nakane haide tadro mama na haide chumme akoi papa na chaw hairaga chari ni ado hujing matamda loina nupi su nupa su loina paisa tanaraba ngaktani aduna
nupi nupa right chap manaraga paisa tan minarabani si chabada ai nupa khatangna suraga nupa na paisa pusalaga pairaga paisa du ngairaga nupa de nira mingonde ai gi ipuroiba ai gi husband oitaraga su mingonda depend tawbagi mathau tade ai isana ikhong ikhut palinge imit palinge sokringe nadringe aina ngaminge sugadam nupa khatangda kadabai thabak su hondoi no nupi su nupa loi sugadaba adugi matam duda dada punsi hingminabada family do ingna chikne hingminaba ngam nupa da nongam de numita bak thabak chatlura nupi duna imung da chakhar thonga ngai le ro nupa halakpa adu mi je wana chatlu banina paisa duna di manage tawba ngamaktre adu di dum khana ba sauna bata aduna hoje yam chakhatla bani akhoi ma panda leije akhoi nupa dona khoi thabak sui chatli ado aina haise ai khatangi paisa na chajai haijabagi wapam na sadi meyam ko aina haijai je yam chakhatla ba matamni nupi nupa loi thabak tawre thabak loi paisa loi tale aduna aina chajari se aigi nupa gi ayab yawra chajari ba next ki comments lokhasage matam mangham jararoige mathangi comments amu lokhasarake mayam na ise nuksi bi base mathangi comments se aigi video khodimakte am nuksi na haibirakpa miwei amani adubu magi sida thami base angang nuksi ba maso thame do pathok charake kari hai mana mu kari hairi batamina si mayam ko maming se hai bada talle hai chinji ta haining de buan mai maming je haidi haijarake ko adubu maming hairam da tadi atopa mina lana su khan gi bi ai aduna mai maming se ko huithu machai maming ni ko se mana haire ini ne wow nangi sakche tendrum wali tendrum ma je kaino bunga nusibo tendrum ma je kaino natik tu le dinangi photo je hapodana nangna tempak man bro yenge na sakto ai budi tendrum malasu youtube daga thokla aga mayam gi marak daga thokla aga isana pamjabagi matam kai thoksaraga video khara semaga dum hapjara e tita khara mayam nungsibiba ichini naw mayam na dum support tawra yengbiri aduga tendrum manda bi bungo tempak man bo nangi na sakto hapo yenge mathagi comments laukhasage masida matam manghan base nungaite mase aingonda aigi video khodimakta comments mayama adum je bad comments mayama adum pi ko ado aina masi laukhatlaroi ge na khanmani magi comments se yamna sum pirak pa samai maming se yam pathu aning ba man ba aina khanbada aduna ai sumai maming se tang pathok sarage khalaga si pathok sarabni tendrum male se ai mai mitsi thagat chari video yengbi bagi damakta mathang da su dum yengbiyo tendrum man bi se ningsing biyo tendrum man bi gi video lakpada loibo yeng biyo ko mathang lokhat ke mayam ai je bad comments ka tani pathok chage nungai bam yawi nepram inausa na haibire ko aina evening da aina kaino toroga hangam pere duga ngai ba mayama matik thikchal laga kaino ga toning ko ga khara hapaga kano singju macham cha gi bodo da toning ko hai ga da bodo da ina soiraga comprek hai gi bodo ko adugi video do da ni mana tawbirei ba comment se nang na sari do sunghau hau roi be man na chin thi ga noi inausa akoi di hau ta badane hawe di haijade video ma sem do ri ni na ne hauna ba thumna ba dum chaja badu aduna haw bigi dum hawe haiba haijabadu mathang da dum video yeng bi bagi da makta haini ngali tana thagat chari thank you mathangi comment sina ko MD Sanatomba na yam nung sina kaisamgi video sibu yeng biraga nung si pauzela matang chenjara me hai tare ko chenbira me ko aina yumda lainge matamda ai inaw nupa luhongbagi hajimbot chatluraga samlapam harake ko hajimbot chatluraga halaga akoigi ichinina akoi nupi ahumna akoigi isai ama laibane bako ai kainodam thoan narangde side ta aina tawjagiba ichinina akoi ahumna tawjagiba isai do sonda thoan jarange sigi picture se sidai sidani mana haire ibase yemina se yam phajana paktre he ware ichel dagi saruk nungaina leidok saruk nawana puroi bagi seba tauraga layui
ꯑꯩꯅ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯗ ꯅꯪ ꯂꯥꯛꯑ ꯇꯧꯕ꯭ꯔꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯁꯦ ꯅꯪꯅ ꯇꯧꯕ꯭ꯔꯕ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯁꯨ ꯇꯧꯅꯤ ꯏꯁꯥꯒꯤ ꯊꯕꯛꯁꯨ ꯆꯠꯅꯤ ꯀꯦꯁꯨ ꯀꯦꯒꯅꯤ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯁꯨ ꯅꯝꯒꯅꯤ ꯗꯥꯟꯁꯁꯨ ꯇꯧꯒꯅꯤ ꯕꯣꯂꯣ ꯇꯔꯥꯔꯥ ꯇꯔꯥꯔꯥ ꯇꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯨꯗ ꯇꯧꯈꯤꯕꯒꯤ ꯑꯗꯣ ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦꯕ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯌꯦꯡꯕꯤꯔꯣꯅꯣ ꯄ꯭ꯂꯤꯖ ꯚꯤꯗꯤꯑꯣ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯄ꯭ꯂꯤꯖ ꯌꯦꯡꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯤꯁꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤꯗꯃꯛꯇ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯃꯣꯕꯥꯏꯜꯗ ꯍꯥꯏꯕ ꯑꯩ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯁꯨ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟꯠꯁꯇꯁꯨ ꯑꯗꯨꯝ ꯍꯥꯏꯖꯩ ꯃꯣꯕꯥꯏꯜꯗ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨꯒ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯩꯒꯤ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨꯒ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯕꯗꯨꯅ ꯂꯥꯏꯐꯇ ꯃꯤꯒꯤ ꯄꯥꯝꯖꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯇꯧꯖꯔꯝꯕꯅꯤ ꯑꯦꯟꯖꯣꯏ ꯇꯧꯔꯝꯕꯅꯤ ꯃꯁꯤꯗ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯏꯆꯤꯟ ꯏꯅꯥꯎꯒꯁꯨ ꯅꯨꯡꯉꯥꯏꯕ ꯑꯦꯟꯖꯣꯏ ꯇꯧꯕ ꯃꯈꯜ ꯑꯃ ꯏꯋꯥ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯃꯈꯜ ꯑꯃ ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯩꯈꯣꯏ ꯉꯝꯅꯕ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯖꯔꯤꯌꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁ ꯑꯃꯨꯛꯁꯨ ꯂꯧꯈꯠꯆꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯣꯃꯦꯟꯠꯁꯦ ꯁꯤꯁꯨꯅꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯒ ꯃꯔꯤ ꯁꯨꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯧꯈꯤꯕ ꯏꯁꯩꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯒꯤ ꯏꯁꯩꯗꯨꯗꯅꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯏꯁꯦ ꯇꯣꯏꯖꯝ ꯑꯂꯣꯀꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯥꯎꯖꯦꯜ ꯑꯃ ꯆꯦꯟꯕꯤꯔꯝꯃꯦ ꯊꯝꯕꯤꯔꯝꯃꯦ ꯄꯣꯔꯦꯍꯦ ꯌꯦꯡꯅꯤꯡꯗꯔꯦ ꯀꯔꯤꯗꯅꯣ ꯏꯕꯦꯝꯃ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯌꯦꯡꯅꯤꯡꯗ꯭ꯔꯤꯗꯨꯕꯣ ꯑꯩꯅ ꯁꯤꯗ ꯁꯦꯀꯦꯟ 30 ꯈꯛꯇꯪꯒꯤ ꯑꯩꯅ ꯈꯤꯇ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯜꯂꯒ ꯁꯤꯗ ꯂꯩꯔꯝꯃꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯥꯗ ꯎꯅꯔꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯁꯩ ꯃꯆꯥ ꯑꯃ ꯈꯖꯪ ꯇꯧꯖꯕꯁꯦ ꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯅꯤꯡꯉꯤꯁꯦ ꯅꯪ ꯌꯨꯝꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯣꯅꯤꯡꯉꯗꯤ ꯑꯣꯊꯣꯛ ꯂꯥꯎꯅ ꯑꯣꯊꯣꯛ ꯃꯤꯒꯤ ꯃꯁꯛ ꯌꯦꯡꯉꯒ ꯑꯣꯅꯤꯡꯉꯤ ꯀꯥꯅ ꯑꯩꯒꯤ ꯁꯛꯁꯤꯗ ꯑꯣꯅꯤꯡꯕ ꯌꯥꯎꯕ꯭ꯔꯣ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗ ꯌꯥꯎꯒꯦ ꯑꯣꯅꯤꯡꯕꯁꯦ ꯌꯥꯎꯕ꯭ꯔꯣ ꯍꯥꯏꯔꯛꯏꯕ ꯅꯪꯅꯦ ꯄꯛꯇ꯭ꯔꯤꯁꯦ ꯃꯤꯉꯣꯟꯗ ꯀꯣꯃꯦꯟꯠꯁ ꯑꯗꯨꯃꯥꯏꯅ ꯄꯤꯗꯣꯛꯁꯣꯛꯄꯗꯤꯅꯦ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯒꯅꯤꯀꯣ ꯃꯤꯉꯣꯟꯗ ꯀꯣꯃꯦꯟꯠꯁ ꯑꯗꯨꯃꯥꯏꯅ ꯄꯤꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯅꯨ ꯇꯣꯛꯊꯣꯛꯑꯣ ꯅꯪꯒꯤ ꯅꯦꯠ ꯃꯥꯡꯅꯕꯅꯦ ꯇꯣꯛꯊꯣꯛꯑ ꯌꯦꯡꯉꯨꯅꯣꯕ ꯅꯪꯒꯤ ꯅꯦꯠꯇꯣ ꯂꯣꯏꯈꯤꯅꯕꯅꯦ ꯑꯗꯨ ꯁꯣꯛꯄꯗꯤ ꯅꯁꯥꯅ ꯄꯥꯝꯖꯕ ꯑꯣꯅꯤꯡꯗꯕ ꯀꯨꯠ ꯇꯧ ꯌꯣꯠꯁꯟꯕ ꯂꯩ ꯌꯣꯠꯁꯟꯒꯗꯕꯗꯣ ꯑꯗꯨꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯑꯣꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯅꯣ ꯄ꯭ꯂꯤꯖ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ नेक्स्ट की कमेंट्स लौखसे नेक्स्ट तना करम ओइदोरिबा खंगदे यिंगमिनसी मैम आइगी बेड कमेंट्स अइना पेंग पेंग तौरगदा फनियाम पाखरा माने खंगौद्रे आइगी वीडियो से खरदी सांगदोरे अदितासु मैम अदम यिंगमिनसी को नुसिबिदुना अदम सपोर्ट तौनसे तौबिरमो अदु सिगी कैनोसे मथंगे अइना लौखसरिबा कमेंट्स से सिदी बेड कमेंट्स दे हाइबे याद्रे को मा रिक्वेस्ट तौरकपनी को प्रवीण हाय को माय ममिंग से प्रवीण हाइबी को इनम्मा हाय इनम्मा गायबसे नुसी हाइदे अखोइदि सिदा लैरमनिना मीनागा इनम्मागा कौबिनबदो दु लैतेबि याम नुसी इनम्मागा हायरकपदो इनम्मा संसारदि अमता चाबिरो आइना हाइरिसे याबिरगदि याम हराउजगनी हाय इनाउना रिक्वेस्ट तौरकपसे यामनदि नुसी इनम्मा कौरकपदुसु याम थीना नुसीबको अदुगा तौबददि ननम्मसे संचाजदे वरौबा यादेको असि नतबा अमा हाइरो सनगुम्बा हुइगुम्बा अदगी सुगुम्बसे चाजदेबको अदुना असि नतबा अतोपा हाइरो अइना सिदा फंगदब ओइतादे दुम चाजरके अदुना ना इनम्मा कौबसे याम पुक्नि नुसी इनम्मागा हाइबिरकपसेको मथंगदसु ननम्मागी वीडियो से अदुम येंबियो सपोर्ट अदुम तौबियो अदुगा अइना स्वाइदा ngam फंगदबा इंजांग नापि अदुम ओइतारगदि अइदुम चाजरके इनाउना हाइबिरकपदो अदु याम नुसीको अदुदि थैंक यू मथंगी कमेंट्स अमुगे लौखसगे मैम येंमिनसिको मथंगी कमेंट्स अमुक लौखसरेको सुसी चबुंगबम ना हाइबिरेको इसीसे हौजिदि याम चम्मे फरे हानदि अहानबा उबददि अफाउबी फतबी याम मालमी आई मानने सिगे कमेंट्स से पिरकपदसने ऐसे नो ए हैबगो आइदि मीगी व्यू नी ना को माना उजबदो दो फोंटोक्सर इनेबो याम नुसी इनाव हरकपसु अरोइबसु सुम हौजिगे कंटिन्यू ओइबा वीडियो सो दम येंबिबगी हाइनिंगाय लेतेना थागतसरी सुसी मतुंगदसु सुम येंबियो अद अफावी मालसु कैसु कायदे दम हाइबिरो अफावी मालेना दम अदो हाइरे कैसु कायदे को थैंक यू वीडियो दम येंबिबगी मतुंगदसु सुम येंबियो कमेंट्स दम तौबिरमो नसेजे दम सपोर्ट तौबियो नमानबी लेतादे शेयर का ठोक ठोक को तौसनबिगो अमता प्लीज मथक्तमता काहनबियो खोइसु नुसिबियो सपोर्ट तौबियो मथंगी कमेंट्स अमु लौखसगे मैम लोइदि लोइसलकदोरे को यांकनदि यामना लौखसदबनी को
ado ai gi peng peng se kitang yam gi bagi kitang sangi bako waro biro hana khalle amamu lokhasarage mathang matangi comments amu lokhasage ko Pravin haire ko abema macha se yam nungsiye wangang ba yamna haye adum ya holo o video da yaragadi na haire ado ai sune ko hoti honarake adubo abema se school chatle bako ado school chapaduna magi school se halak pase yum yorok pada pung ahum di dum tare aduga halaga mai ke pija bithaga tawraga akoi gi yum school gi homework ke pirak pado adu homework ka kaido para khotlaga sak saraga tumgiba matamda dine ma adum kharanga na tumme ba aina mubang torok padu dine ai 13 makhai baro adumaina di dum tai ba ko adu bo yongna di angang do hayeng pung ayuk ki pung manga da tum hogdo kadabani na ado mado pharak tabagi ni ko aina ya honjarakti do ai adum Friday gumba Saturday gumba Sunday gumba rakta toktaragadi adum yaragadi ai sanu pise adum yahon jarake mayamna nungsibiduna yam haibire mayamna ichanupi mubang khudingmakta ichanupi yahonbiro manangang bataba nungai ena ado manipuri maso tamjari bani yangkana isana soiba yaukta so mayam ngakpi gani angang ni kesu khangjadabani ko ado mathangi comments amuk laukhasage ai mathangi comments amuk laukhasarke ko arbena salamna haibire eko sida YouTube asimana haibire ise ko aina video amada yam kana sawbo ma yaukibado akoi YouTuber masenda aina yumsapai matangda mayam gi video yengba ngamjagidabado ko adu matangda magi yengakte mongonda comments pirakte haibgi mongda sum haigibado da aina sum sauning bagi khara saksaba matangda peng peng kha tawbudo hadu gi da man haire bako YouTube da video thagat pase paisa tanbai wakhalda leiba mina ngangba wa tarunu subscriber yamba yamdaba video ama thagat pa haise memory su oibani moina khangdabai ngangli yam summe ma haibu wapansi yam tina summe hainingai leitana thagatsari arbena salab kaino ade YouTube da thagapase akoi sidagi lakpa paisa jana yumpuni haibagi wanate isana pamjaruba adagi sum mayam gi marakta akoi gi YouTube ki family sa koi tin jaruraba kawbanina isinina mayam sika pau phauna ningba sum unaningba aigi video si yenga moina dum comments taw pirakpa sigi su nungai base akoi video number akoi khara khatangna khangane bako haidi isagi nungai jaba ina video am hapa matam daga akoi mayam naga kaino ma haibirakpaga se akoi yam nungai ba ma phawbudo ko adugumba suni si paisa khatangi wanate akoina video namjari se tawjari se paisa khatangi wafam na sade ado aigi video sibu yengbiriba mi khudimaktani ko ina haijari se anobor so ariba hanagi oitarga so YouTuber masen de khangnare ko aphawba kharana dum phawraga dum sasagi bagi wani akoina di kesu akoi subscriber 5k bo yogda ba khoina kaido zaru doino tita koi sum tawjari ba haibaduni pamjabagi ado akoi gisu numito ngaijage punima numito karamba numita lakadon haibaso akoi su ngaijage 10k ga do karamba matamda yogdoino mayamna nungsibiragadi support tawbiduna akoi su yawhanbiyo amta video ga semta viral amta chatlanbiyo ado mathangi comments amula khotsage akoi gi anagol na haibira iko anagol na haibira ise aroi bangi pungthon sabasina hena tintare na haire ko aina akoi gi kano tawba hawai thongba sabiro na angang amana request aigi subscriber amana request tawrkhibani bako adugi sablo rakpane pungthor mapum ma khairaga sabam yawi ko adugi ne man haibire ise thank you so much yam hauni tintare haji mi amana saba se yengaga isa ningma mapo ise midugi su magula madi leiko nimo da po hallido adi akoina sajari bese ko atagi sunatana khogi saning ba poktraba naraga leiba halaman adi naha oita su ini ko saning deda kahar kandaga mansa akoi su saning deba matam da mi mana saning sabado uraka da khoi saning ba kitang pokla idana ko adumaina khanjaraga chu sabagi mubang se adum tawjabani ado saning ba po en haibirak pagina makta hainingai litna thagasari matung da so aigi video adum yengbiyo mathangi comments amuk lokhatsage ai comments yamna de leitraba male mayam amtang lokhatsagi ge ko wada suwana loiba phawbo tangdi yengmina se mayam mathangi comments amuk lokhatsage ko mai gi ming ja haibada kitang potrok pata e sawya de inaw gi ming se kai hai duno khangde make collection creation hai ko man haire ko san sa biro o please hai
ai maraki question da su hangbirak pai sini naw yaw bi khare saubi bi ya de ai san chajade aduna taba ma haibiro o mathangda dum chajarake mathangi comments laukhatsage ko Satyajit Huyam man haibire ko haima bom se mamai do ina pokhai khare na haire ko ado aina pungthon chabagi dini ko thank you thagachari matung da su video dum yengbiyo adum support adum tawbiro ko igi video da haininga liten thagachari video yengbi bagi da makta mathangi comments amuk laukhatsage ko mathangi comments amuk laukhatsage ma'am mathangi comments na ko Romita Mangang haibire ko mung hadana phajana setchali yam nungai yengba thank you thagat pirak pagi da makta haininga leitana thagat chari mung hadana dum sechan bani aduna ne wangkhat pagi mahut ta sondo na pakthoi je thank you so much mathangda sudum support tawbiro o mathangi comments amaga usulo khosage ko me waraboya de ko yemina se please mayam aigi se comments ani khata ngaire ani sida sujiki se si pathok se rakhige sigi comments ko pepe chongtham na haibire ko pa hapakano sine hena yengba nungaye na hai thank you now mayam na ingwanda pa hapakpagi hapirakanu hapirakanu haibagi mayam gi request mayam je aduna aise nase je video kharada mu hape video kharada mu haptre mayam gi apamba do thungna ba haidana tawjabani ado inaw pepe chongthamna inaw na jo haibira iko pa hapakano sine hena yengba nungaye hai pa hapta bagi video mayam yawkrabani do warawa yade ngasidi pa mu hapsare aise ko pamjabagi hapani bako ado mayam ge suning ba thungna ba dum kharaga de marakta pa hapta bida dum tawjabani ko mathang da su video dum yengbiro dum support tawbiro ado ai mathangi comments last comment ama khatang ngai re ko si comments ma khatang ga laukhatsage mayam yengmi tamina si ko punna mathangi comments aigi aroiba comments aidi khangba angang ni akhoi aise yumda iche chau hadi mayam gi khwaigi ahanina iche chau haina mayam na hai ko adudugi manasu iche chau harakpani na aina khanbada khoi angang gi mamanabi ga sumale mai maming je phajana yaudi ba aduge khangde user haraga ye6sb6hd9e magi user id sta thammi je sine buka magi thamba je mangne ne pathok sara ise adoina onangi naming ai khangma mangamdre nang je gita so man gum tawe ado man hare yam hauna chari koi che chau se ngasidi aina ahanba chabagi ujari na hai mathang amuk ichi chau makeup tauba thagat pirakanon hai mana jo haibire makeup tau birakona na mimi gi miyeng ni ko ado kharamana tau birakano hai ado amu he tau da toroga adum hapjarake ado mathang da sai gi video se adum support tau biramo adum yengbiramo mayam nungsi biduna anaw yengbirak paisini naw mayam khudi mangna ai gi video kaisam gi video sibu anaw yengbi baisini naw khudi mangna subscribe macha ma tausan biramo nungsi biduna bell icon do channel pini ek tako da bell icon do sunam jam biramo adu nungsi du na ne mya khangna balai ba myam do loina bakta share to bigo please 10k mukta di yahon bio ado ngasigi da makta di aigi Q&A se loizare ado aina Q&A tawkhibada mayam yengbiri ba bad comments pibirak pa ichini naw mayam na su aina khumjari ba pa khumgai da lana lawbiroi haina khalle ado aigi video yengbi bani na haininga leitana aigi tarap tagidi aigi side tagidi aina kai haini haininga leitana thagasari haiba wahai sinatana kari du pai le duna aigi haibabu mathang su video dum yengbiyo dum support tawbiyo sikatang ni aina haijaba haibabu aduna nungsibiyo noina nungsibiragani akhoise mamang ka khasaba ngamdoise ado mayamna khoise nungsibidragadi akhoi phaniam haijara so khoi mamang ka ba ngamjararoi aduna mayamda aina haijaningba ama lei mayamna yengbiriba mayam khuding mangna youtuber akhoi macha singse ko sidai sida bad comments tawbase yamna thamoi yamna sue yamna nungaite aduna kaino haidi akhoina sima video manamna bo hotnarakpada settings tawrakpa
ꯃꯨꯛꯕꯥꯡ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅꯕ ꯃꯌꯥꯝ ꯁꯣꯝ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯁꯨ ꯁꯦꯝꯖꯔꯛꯀꯗꯣꯔꯤꯅꯤ ꯇꯨꯝꯃꯨꯔꯒ ꯇꯨꯝꯕꯗꯒꯤ ꯐ ꯍꯧꯒꯠꯂꯒ ꯇꯧꯔꯒꯗꯤ ꯇꯧꯖꯕ ꯑꯃꯠꯇ ꯅꯠꯆꯗꯦ ꯃꯌꯥꯝꯅ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯌꯥꯝꯅ ꯃꯃꯜ ꯂꯩꯅ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯂꯧꯕꯤꯌꯣ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯑꯩꯒꯤ Q&A ꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯕꯥꯏ ꯕꯥꯏ ꯑꯅꯧꯕ